ꯑꯍꯥꯟꯕꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ꯫ ꯐꯣꯔꯦꯅꯔ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯄ꯭ꯔꯣ ꯏꯟꯗꯤꯌꯥ ꯑꯣꯏꯅ ꯂꯧꯔꯕ꯭ꯔꯥ? ꯐꯣꯔꯦꯅꯔꯁꯤꯡ ꯀꯨꯀꯤꯖꯧ ꯄꯥꯏꯇꯦ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏꯒꯤ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯇꯝꯅꯅ ꯃꯤꯇꯩꯁꯤꯡꯗ ꯅꯣꯡꯃꯩ ꯁꯤꯡꯗꯣꯜ ꯑꯣꯟꯁꯤꯟꯗꯨꯅ ꯇꯝꯊꯤꯕ ꯃꯤꯌꯥꯠ ꯆꯠꯊꯔꯛꯈꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯥ 7 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯗꯨꯅ ꯃꯤꯇꯩꯁꯤꯡꯒꯤ ꯌꯨꯝ ꯑꯃꯁꯨꯡ ꯂꯥꯏꯁꯪꯁꯤꯡ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯈꯛꯇ ꯌꯣꯛꯇꯨꯅ ꯊꯝꯕꯗꯒꯤ ꯃꯔꯥ ꯂꯩꯖꯗꯕ ꯅꯣꯡꯃꯒꯤ ꯁꯨ ꯅꯣꯝꯂꯒꯤ ꯍꯤꯡꯖꯕ ꯃꯤꯇꯩꯁꯤꯡ ꯈꯥꯏꯗꯨꯅ ꯍꯥꯠꯂꯕ ꯐꯥꯎꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕ ꯍꯥꯏꯕꯁꯤ ꯃꯤꯇꯩꯁꯤꯡꯕꯨ ꯇꯨꯝꯅ ꯁꯤꯈ꯭ꯔꯁꯅꯨ ꯍꯥꯏꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯂꯥꯎꯇꯨꯅꯕ ꯊꯧꯑꯣꯡ ꯆꯠꯊꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯆꯤꯡꯅꯕ ꯂꯩꯔꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯚꯥꯔꯠꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯃꯗꯤ ꯕꯣꯔꯗꯔ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯌꯥꯠ ꯃꯤꯄꯨꯟ ꯆꯠꯊꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯍꯟꯕ ꯑꯃꯗꯤ ꯐꯥꯔꯒ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯉꯝꯈꯩꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯨꯔꯥꯟ ꯂꯣꯟꯅꯥꯗ ꯑꯐꯕ ꯃꯈꯜꯒꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯕꯨꯗꯤ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄ꯭ꯔꯣ ꯏꯟꯗꯤꯌꯥꯅꯤ ꯍꯥꯏꯅ ꯂꯧꯕꯗꯒꯤꯔ? ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯄꯥꯔꯁꯣꯅꯦꯜ 50,000 ꯔꯣꯝ ꯊꯥꯖꯤꯜꯂꯛꯈꯤꯕꯁꯤꯡ ꯑꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯕꯐꯔ ꯖꯣꯟ ꯁꯦꯝꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯤꯇꯩꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕꯗ ꯀꯨꯝꯃꯩꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯄ꯭ꯔꯣ ꯏꯟꯗꯤꯌꯥ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯆꯠꯊꯕ ꯋꯥꯔ ꯀ꯭ꯔꯥꯏꯝꯗ ꯅꯥꯀꯣꯏꯅꯅ ꯅꯠꯇ꯭ꯔꯒꯅ ꯍꯛꯊꯦꯡꯅꯅ ꯁꯧꯒꯠꯂꯕ꯭ꯔꯥ ꯍꯥꯏꯕ ꯂꯥꯡꯇꯛꯅꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕꯁꯤꯡ ꯀꯣꯛꯍꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯤꯌꯔꯃꯦꯟ ꯂꯧꯊꯣꯛꯂꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤꯅ ꯀꯅꯥꯅꯣ ꯃꯤꯇꯣꯞꯅ ꯀꯅꯥꯅꯣ ꯈꯪꯗꯕ ꯀꯨꯜꯗꯤꯞ ꯁꯤꯡꯍꯗ ꯁꯦꯀꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯍꯥꯞꯇꯨꯅ ꯂꯥꯜ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅ ꯂꯥꯜꯒꯤ ꯃꯩꯁ꯭ꯔꯪ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ꯫ ꯁꯤꯑꯦꯝꯗꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯤꯌꯔꯃꯦꯟ ꯂꯧꯊꯣꯛꯈꯤꯕ ꯑꯁꯤꯃꯛ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕ ꯐꯣꯔꯦꯅꯔ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯂꯧꯇꯨꯅꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯑꯃꯅ ꯂꯩꯉꯥꯛꯇ ꯌꯥꯎꯕ ꯀꯨꯀꯤꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ 2 ꯌꯥꯎꯅ MLA 10ꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟꯗ ꯐꯣꯡꯅ ꯁꯧꯒꯠꯂꯤꯕ ꯑꯁꯤꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯕ ꯑꯁꯤꯅ ꯋꯥꯊꯣꯛ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯧꯇꯨꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯄꯤꯔꯦꯟꯁꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯇꯩ ꯃꯤꯆꯝꯁꯤꯡ ꯈꯥꯏꯗꯨꯅ ꯍꯥꯠꯄ ꯖꯦꯅꯣꯁꯥꯏꯗꯜ ꯀ꯭ꯔꯥꯏꯝ ꯆꯠꯊꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯊꯧꯗꯥꯡ ꯂꯧꯔꯛꯈꯤꯕꯗꯒꯤꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯦꯜꯂꯕ ꯃꯇꯝ ꯅꯨꯃꯤꯠ 95ꯅꯤꯒꯤ ꯃꯅꯨꯡꯗ ꯗꯤꯁꯦꯝꯕꯔ 5ꯗꯒꯤ ꯖꯅꯋꯥꯔꯤ 19 ꯐꯥꯎꯕꯗ ꯃꯤꯇꯩ 13 ꯍꯥꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯗꯤꯁꯦꯝꯕꯔ 10, 18 ꯑꯃꯗꯤ ꯖꯅꯋꯥꯔꯤ 6ꯇ ꯃꯊꯧ ꯇꯧꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ 19 ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯁꯤꯑꯦꯝꯗ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯤꯌꯔꯃꯦꯟ ꯄꯤꯕꯒ ꯏꯔꯣꯏꯅꯅ ꯀꯨꯜꯗꯤꯞ ꯁꯤꯡꯍꯗꯒꯤ ꯁꯦꯀꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯨꯜꯂꯥꯎ ꯂꯩꯔꯤꯕ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯆꯤꯟ ꯀꯨꯀꯤ ꯖꯧ ꯄꯥꯏꯇꯦꯅꯆꯤꯡꯕꯁꯤꯡ ꯐꯣꯔꯦꯅꯔ ꯇꯦꯔꯣꯔꯤꯁꯅꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅꯕ ꯑꯊꯨꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯑꯁꯤ ꯂꯧꯈꯠꯇꯅ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤ ꯃꯤꯇꯣꯞꯁꯤꯡꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯤ꯫ NRC ꯆꯠꯅꯍꯜꯂꯕꯁꯨ ꯃꯤꯇꯣꯞꯅ ꯂꯝꯒꯤ ꯃꯄꯨ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯤꯇꯣꯞꯅ ꯂꯥꯟꯗꯥꯔꯛꯄꯗ ꯌꯦꯜꯍꯧꯃꯤꯁꯤꯡ ꯂꯥꯟꯖꯦꯟꯅꯔꯦ꯫ ꯂꯩꯉꯥꯛꯄꯁꯤꯡꯅ ꯎꯆꯤ ꯃꯈꯨꯜꯗ ꯆꯪꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯄꯥꯎꯆꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤडिया ꯁꯣꯁꯤꯌꯦꯜ ꯃꯤडियाꯁꯤꯡꯅ ꯇꯧꯔꯣꯏꯗꯕꯁꯤꯡꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯕ꯭ꯔꯣꯗꯀꯥꯁꯇꯤꯡꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡ, ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯇꯦꯂꯥꯏꯠ ꯇꯤꯚꯤ ꯆꯦꯅꯦꯜ, ꯗꯤꯖꯤꯇꯦꯜ ꯃꯤडियाꯗ ꯐꯣꯡꯕ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯅ ꯄꯥꯎ ꯐꯣꯡꯕ ꯇꯦꯂꯤꯀꯥꯁ ꯇꯧꯕ ꯃꯇꯝꯗ ꯑꯔꯥꯟꯕ ꯄꯥꯎ ꯑꯣꯏꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯥꯎ ꯐꯣꯡꯕ ꯑꯃꯗꯤ ꯇꯦꯂꯤꯀꯥꯁ ꯇꯧꯗꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯗꯦꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯗꯤꯖꯤꯇꯦꯜ ꯃꯤडिया ꯊ꯭ꯔꯤꯖꯤꯠ ꯑꯒꯔꯋꯥꯜꯅ ꯉꯁꯤ ꯆꯤꯔꯣꯜ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫
एडवाइजरी सिना हाइरिबदि जर्नलिस्ट सिंग इथिक्स ngakna dharma communal goeba nataba amana amada kaidana warol singi damak phonggadabne haiba wafam kya thamlakli atopa pawmana pung nifuga nipan gi ban hokre mausa gi punsida sauna akai ba pikre ngasi phongi ba panam pausi dige to pamarui i paw khra mayamda tentak na thamjage MLA sing punsindrabadi makoi gi mathakta lan tarakpa yai pik haukiba sagol sunumik ayuk angan bapung anirom tabada kangsup singda kuki militants na satharakiba landada laikhidraba thiam konjin samanjit aikai digi takelamba manoranjan mihat ki matang sem ki jisina manipur pumbadanga se ayuk pung manga dagi manipur pumbada kaukiba pung nifuga nipan gi banna mausa gi punsida saun akai ba pikre banna maram oiduna khoirambal ima kaithil kana khidabaga loinana masigi akoi bida leidiba pauna kaithil thangal kaithil amadi BT road paringi dukan sing thong hangkidi naga mapal pareng amasum goheng bam laikai parengi dukan sing su thong hangkidi imphal gi akoi bida leiba kaithil sing singja mai kaithil kwa kaithil khurai lamlong kaithil tera kaithil na singba thonglo naki banna sina maram oiduna mairoisang sing thong hangkidi oil pump sing yauna lanai establishment sing amata thong hangkidi National Highway haina maruoiba lambi singna makalamata passenger service tawba gari sing sanakidi aduma pulanai gari khara de aduma sanaki flight service mau sagum laki ngasayu angan madigi hauna yeri pok lambi amadi waithau area da ban sokot pasing thulaktuna lambi da uwa phaijunduna lambi thingbagi akan mathabuk sataki amadi arakpa gari sing halanki kairau bamun kampu langdum Khanro Sanam Santru amadi thiam kunjal gi miyam ni imphal yari pok lambi thingbagi akan bathabak sataki loinana laikai gi lambi phawba uwa phaijanduna lambi thingki kangsup area da su miyam na lambi thingbagi akan ba khongjang sing sangki imphal east amasung west gi tuan mafam singda lambi thingbagi akan ba khongjang sing sangki atai tampa ki district sing da su ban mami sauna taki ngasi satakhiba lambi thingbagi thabakta essential service amadi dharma karma ga mari leinaba satpadi athingma thamkhidi aduma salanki imphal west ki kyamgai pal ahan bida peace and integrity committee kyamgai pik amadi all kyamgai nupi sakwa thorang lupna manipur pumbada sathariba pung nifuga nipan gi ban mapung phana sawatuna ngasi ayu angan madigi national highway da lambi thingmagi akan bathabak sataki khongjang aduru saruk yakhiba singi convener CIS mega sundran hai Manipur ge hauji oriba phiba masida MLA singna ruling amadi opposition haiba thamdaba matawaina punsinduna thabuk tawgi mohta amaga yanadabagi mami tariba thawong singasi asumsa tharabadi Manipur miyamna MLA singi mathakta lan tarakye magna hai India na G20 summit ki yumbu oidun mausagi khal kanana ba agenda puthokrabasu Kuki singna mausagi khal thugaina ba thawong kya sa tharaglaba phawba India lengan action mata lokhat pangamdre more da mathau tawribi state force singda apaba khulai sizinaduna landaraglaba phawba amadi mapalam gi khut yawre haiba khanglabusu center na tumina lisiliba sikarigino manungda kari aron be agenda leibano haibisi wang hanningai hoi lamdam asigi mitai MLA singna ruling amadi opposition thidana amat oina thabak tawminabagi mami hauju phawba tadribasi angapa phawi BJP lenga asigi nation first haiba wapum madu tungoina duna board khomud oina mai on singkhre Lengak pasingna irang asi hakchina lauram labadi misimina kya stoklambai Unified Command Manipur lengak mapung phana sinaba ngamloi hairabadi lengak lebegi mathau tadre manoranjan mihat ki mayok sem ki ba GAC na laurak warep kudimak pik amadi all kyam gai nupi sakot thaurang lupna sakot kani hainasu mana phungtoki ban manung da pamdaba thaudok sing thokpagi pawphangde panba yabadi GAC ki mekeri gi Kuldip Singha security advisor gi phamdagi sindolaga chief minister ta sinau Kuki militant singda sanariba suhandu state force ta henma sakti piu miyam ngak loidaba central force sing laktu haiduna pungkun gi mari gi matam thaduna chief minister da sirol piduna taksinki adu bahariba matam sigi manungda laingak tigi positive oiba pakum amata pirak tabadigi pungni fuga nipan gi manipur ban chatharakane banasi tha sigi kungani thuki ayuk pung manga phawa sathagada bani hainasu paw sida makhatana phongdorakli amaromdana lusingba singi ifiji mai thakre Manipur BJP lengak leiba pamdre haina maira paibi singna Imphal East ki langdum lamkhai da pianabu khulau lauraduna Prime Minister Narendra Modi Union Home Minister Amit Shah Chief Minister N Biren amadi Security Kuldip Singha gi mitam sing mai thakre Takhelamba manoranjan mi siga mari leina ngasi ayuk pung manga dagi kauriba manipung nifuga nipan gi Manipur ban manungda hariba khongjang si kairau langdum Khanarok Sanam Sandrok amadi Thiam Kunjal gi masing yamlaba maira paibi singna sangsin kibane khongjang aduru saruk ya kibi maira paibi amana Kuki singna mamang sai gi me ahum digi mitei singi bathak satharakliba mihat mi punasida lengana lauriba thaudang peningai hoide
ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯇꯥꯔꯕ ꯐꯥꯎꯕꯗ MLA ꯁꯤꯡꯅ ꯐꯝ ꯀꯣꯟꯗꯨꯅ ꯂꯩꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯔꯨꯑꯣꯏꯅ BJP ꯂꯩꯉꯥꯛꯇ ꯌꯥꯎꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯗ꯭ꯔꯤꯕ ꯑꯁꯤ ꯄꯦꯟꯗꯦ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯈꯪꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯈꯟꯗꯨꯅ BJPꯒꯤ ꯂꯩꯉꯥꯛ ꯊꯥꯒꯠꯈꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯗ BJP ꯂꯩꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯤꯇꯩ ꯈꯛꯀꯤ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯥꯒꯥ ꯑꯃꯗꯤ ꯃꯤꯇꯩ ꯄꯥꯡꯒꯜ ꯐꯨꯔꯨꯞꯁꯨ ꯐꯣꯡꯅ ꯊꯣꯛꯂꯛꯇꯨꯅ Kuki Terroristꯁꯤꯡ ꯊꯦꯡꯅꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ CMꯅ ꯈꯥ ꯈꯨꯅꯧꯒꯤ ꯃꯤꯍꯥꯠ CBI ꯅꯠꯇ꯭ꯔꯒ NIAꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗꯒꯤ ꯃꯤꯑꯣꯏ 3 ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯀꯦꯁ NIA ꯅꯠꯇ꯭ꯔꯒ CBIꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ NIA ꯅꯠꯇ꯭ꯔꯒ CBIꯗ ꯀꯦꯁ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯦꯝꯈꯤꯕ JACꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ JACꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯃꯨꯠ ꯁꯤꯜꯍꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯕ ꯄꯤꯔꯛꯈ꯭रे CMꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ JACꯒꯤ ꯃꯤꯍꯨꯠ RK ꯇꯣꯝꯕꯤꯁꯅꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯥꯖꯕ ꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 4ꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯒꯅꯤ ꯑꯗꯨꯕꯨ CMꯅ ꯄꯤꯔꯛꯂꯤꯕ ꯊꯥꯖꯕꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯁꯤꯕ ꯃꯁꯥ ꯂꯧꯈꯤꯔꯣꯏ ꯂꯣꯏꯅꯅ ꯀꯨꯀꯤ ꯂꯂꯧꯕꯁꯤꯡꯒ ꯆꯠꯅꯔꯤꯕ ꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯄꯤꯕ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇꯒꯤ ꯀꯨꯀꯤꯁꯤꯡ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯅꯕꯅꯆꯤꯡꯕ ꯗꯤꯃꯥꯟ ꯀꯌꯥ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ JACꯒꯤ ꯃꯥꯏꯀꯩꯗꯒꯤ CMꯗ ꯄꯤꯁꯤꯟꯈꯤ JACꯒꯤ ꯀꯟꯚꯤꯅꯔꯅ ꯈꯨꯌꯦꯛ ꯄꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕꯗꯤ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯋꯥꯕꯁꯤꯡꯗ ꯁꯔꯨꯛ ꯌꯥꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯑꯃꯃꯝꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯑꯦꯁ ꯒ꯭ꯔꯦꯁꯤꯌꯥ ꯈꯨꯠꯁꯤꯟꯅꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯤꯑꯣꯏ ꯑꯃꯃꯝꯗ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯄꯤꯕ ꯅꯤꯡꯊꯧꯈꯣꯡ ꯋꯥꯔꯗ ꯅꯝꯕꯔ 2 ꯁꯟꯇꯤꯄꯨꯔꯗꯒꯤ ꯍꯧꯔꯒ ꯊꯤꯅꯨꯡꯒꯩ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯄ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯨꯠ ꯁꯤꯟꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯄꯔꯃꯅꯦꯟꯠ ꯄꯣꯁꯠꯁꯤꯡ ꯍꯥꯡꯕ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯀꯦꯁ ꯑꯁꯤ CBI ꯅꯠꯇ꯭ꯔꯒ NIAꯗ ꯈꯨꯠꯁꯤꯟꯅꯗꯨꯅ ꯆꯦꯟꯅꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯕ ꯃꯤꯇꯩ ꯐꯨꯔꯨꯞꯄꯨ ST ꯂꯤꯁꯇ ꯆꯜꯍꯟꯕ ꯂꯣꯏꯅꯅ Kukizau ꯐꯨꯔꯨꯞꯄꯨ ST ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯄ Kukizau ꯐꯨꯔꯨꯞꯀꯤ UGꯁꯤꯡꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯂꯩꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯈꯨꯗꯛꯇ ꯍꯟꯗꯣꯛꯍꯟꯕ ꯃꯅꯤꯄꯨꯔ NRC ꯆꯠꯅꯍꯟꯕ ꯑꯃꯗꯤ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯄꯨꯡ 49 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯂꯧꯗꯕ ꯂꯣꯏꯅꯅ JACꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯋꯥꯔꯅꯤꯡ ꯄꯤꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯕ ꯍꯥꯏꯅ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ MU ꯑꯃꯁꯨꯡ RIS ꯅ꯭ꯌꯨ ꯗꯤꯜꯂꯤ ꯑꯅꯤꯒꯤ ꯃꯔꯛꯇ MOU ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯁꯨꯡ ꯔꯤꯁꯔꯆ ꯑꯦꯟड ꯏꯟꯐꯣꯔꯃꯦꯁꯟ ꯁꯤꯁꯇꯦꯝ ꯐꯣꯔ ꯗꯤꯕꯦꯂꯞꯄꯤꯡ ꯀꯟꯇ꯭ꯔꯤꯁ RIS ꯅ꯭ꯌꯨ ꯗꯤꯜꯂꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯔꯤꯁꯔꯆ ꯋꯥꯔꯛꯁꯤꯡ ꯄꯥꯡꯊꯣꯛꯃꯤꯟꯅꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡ MOU ꯑꯃ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯟꯇꯔ ꯐꯣꯔ ꯃ꯭ꯌꯥꯟꯃꯥꯔ ꯁ꯭ꯇꯗꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ MOU ꯑꯗꯨ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯥꯏꯀꯩꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯦꯖꯤꯁꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯆꯟꯗꯕꯥꯕꯨ ꯑꯗꯨꯒ RISꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯄ꯭ꯔꯣꯐꯦꯁꯔ ꯁꯆꯤꯟ ꯆꯇꯨꯔꯕꯦꯗꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯌꯦꯛ ꯄꯤꯅꯈꯤ MOU ꯑꯗු ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯁꯨꯡ RIS ꯅ꯭ꯌꯨ ꯗꯤꯜꯂꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯅꯕ ꯑꯦꯔꯤꯌꯥ ꯈꯔꯗ ꯄꯨꯟꯅ ꯔꯤꯁꯔꯆ ꯇꯧꯃꯤꯟꯅꯕ ꯑꯃꯗꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯐꯣꯡꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯅꯕ ꯍꯥꯏꯕꯁꯤꯅꯤ MOU ꯑꯗꯨꯗ MUꯒꯤ ꯁꯦꯟꯇꯔ ꯐꯣꯔ ꯃ꯭ꯌꯥꯟꯃꯥꯔ ꯁ꯭ꯇꯗꯤꯁꯀ RIS ꯅ꯭ꯌꯨ ꯗꯤꯜꯂꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯔꯤꯁꯔꯆ ꯇꯧꯃꯤꯟꯅꯅꯕ ꯋꯥꯐꯝꯁꯨ ꯌꯥꯎꯔꯤ MUꯒꯤ VC ꯄ꯭ꯔꯣꯐꯦꯁꯔ ꯅꯥꯎꯔꯦꯝ ꯂꯣꯀꯦꯟꯗ꯭ꯔꯒꯤ ꯄꯥꯎꯇꯥꯛ ꯃꯈꯥꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯗꯨ ꯁꯥꯏꯟ ꯇꯧꯅꯕꯗꯨꯗ MUꯒꯤ ꯁꯦꯟꯇꯔ ꯐꯣꯔ ꯔꯤꯁꯔꯆ ꯁꯦꯟꯇꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ MC ꯑꯔꯨꯟ ꯀꯨꯃꯥꯔ ꯁꯔꯨꯛ ꯌꯥꯈꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯐꯣꯔ ꯏꯗꯨꯀꯦꯁꯟ ꯑꯦꯟड ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯗꯣꯛꯇꯔ RK ꯔꯟꯖꯟꯒꯤ ꯊꯧꯔꯥꯡ ꯃꯈꯥꯗ MOU ꯑꯗꯨ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯔꯤꯁꯔꯆ ꯑꯦꯟड ꯏꯟꯐꯣꯔꯃꯦꯁꯟ ꯁꯤꯁꯇꯦꯝ ꯐꯣꯔ ꯗꯤꯕꯦꯂꯞꯄꯤꯡ ꯀꯟꯇ꯭ꯔꯤꯁ RIS ꯅ꯭ꯌꯨ ꯗꯤꯜꯂꯤ ꯑꯁꯤ ꯑꯣꯇꯣꯅꯣꯃꯁ ꯄꯣꯂꯤꯁꯤ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯅꯤ ꯃꯔꯨꯑꯣꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯀꯣꯅꯣꯃꯤꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯇ꯭ꯔꯦꯗ ꯁꯤꯁꯇꯦꯝ ꯏꯟꯚꯦꯁꯠꯃꯦꯟꯠ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯇꯧꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯔꯤꯁꯔꯆ ꯄꯥꯔꯠꯅꯔꯁꯤꯡ ꯂꯩꯔꯤ ꯍꯥꯏꯔꯤꯅꯁꯨ ꯄꯥꯎꯁꯤꯗꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯇꯦꯟꯇꯛꯅ ꯃꯌꯥꯝꯅ ꯁꯨꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ
ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫